Hi ma'am, good morning. Ngasidi ay Maggi ꯑꯣꯏꯅ ꯆꯥꯖꯔꯒꯦ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ. ꯃꯦꯒꯤꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ, ꯆꯥꯕ ꯂꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ. ꯆꯥꯕꯗꯤ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ. ꯃꯣꯔꯣꯛ ꯃꯦꯒꯤꯁꯦ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯦꯕ, ꯑꯗꯨꯝ ꯉꯧꯔꯒ ꯑꯗꯨꯝ ꯆꯥꯔꯦꯕ. ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯆꯥꯅꯒꯦ ꯃꯦꯒꯤꯁꯦ? ꯃꯦꯒꯤꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯦꯝ, ꯍꯥꯎꯏ. ꯑꯩꯅ ꯃꯣꯔꯣꯛ ꯆꯥꯅꯤꯡꯉꯦꯅ ꯃꯣꯔꯣꯛ ꯐꯅꯌꯥꯝ ꯍꯥꯞꯈꯤꯕ, ꯃꯣꯔꯣꯛ ꯃꯥꯡꯈꯔꯦ. ꯇꯣꯏꯔꯕ ꯈꯪꯗꯦ. 생각해봐. 모르게 사해, 모르게 찍자, 모르게 사해.
ꯍꯥꯏ ꯃꯌꯥꯝ ꯑꯩꯅꯦ ꯆꯥꯕꯗꯀꯣ ꯇꯞ ꯇꯞꯅ ꯆꯥꯕ ꯍꯩꯇꯦꯕ ꯑꯗꯨꯅ ꯆꯥꯡ ꯊꯥꯅꯤꯡꯉꯦꯕ ꯑꯗꯨꯅ ꯆꯥꯡ ꯆꯥꯏꯅꯦ ꯊꯜꯂꯦ ꯑꯗꯣ ꯑꯩꯅ ꯆꯥꯏꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨꯀꯣ ꯊꯜꯂꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯃꯩꯁꯦ ꯂꯣꯏꯁꯤꯟꯕꯗ ꯋꯥꯔ ꯆꯥꯃꯟꯅꯤꯅ ꯊꯝꯃꯒꯦ ꯈꯨꯅꯧ ꯆꯥꯔꯒꯦ Ora. Lối tiếng thật bao nhiêu trình thục mới thật bao nhiêu và sẽ chắc này Đâu rồi rồi à cho bây giờ nghỉ qua tệ bye mẹ